Guys, mayam ngasidi kuirabagi tungda beef recipe ama semjari. Sa saubane mayam fresh ne saje yengminase mayam to be continue da sa leijare sambal loire maroi leijare masal leijare hojitadi hawasi hojik khangje thau sare adum keno nambagi ko thau je adum khara mayam marang kain henmal la sunu aite ado khara adum aine ado sang ai khangjabi da hapsare ado hojik tilau hapchalle tilau seng ha ngawra ji ai thau likna thongba ji moida kitang ke haitare mayam ju dum hena khangbiramani khara walle ko thau likpa ji nuaite baduna pet kano to thongjabane do chanam masuba je paste chanam paste garlic paste hapsal jare adum hojike tilau ngadi kitang namme hoji ahan mangau buje ko horen recipe oina mahi sem doini na horen last ta mahi sem bai semam daida mu kitang hapsan jage bai di sa je adum masal ge sum bajiti kara yama hau nako do hojik sing so ba ginger kanu yesum hapsan jare do sing hapum tungda hap bajana ai munjal lakna bako ai sumaina sa thong bajidi adum thau sa phajana sa matungda tilau chanam je munna ngau rakanda hena hau ina ko hapet tilau ga mun dabi taw je mahau khara wat poi ning ebe ta tuna na khara koi na ngang jala koi timing dum ngau rage aina sonda khabai kan no oli side tagi suisai phaja phaja kaya ma thajil lakli taminasi thongna ta tilau chanam hojik singe gai do yare ko dun hojik masal jira su buje chamas ahum gum bhapchal lage pura ahum di pharo ko sum full na te aina hapi je tangkhai ju yau dabi spoon je si gi chang ne jira hapagi hapet okhai rasi ai je injang thong buje ko sum olingai nungai jai aduna khara toina ju dum khabai thajare aina thong injang ji जी अमु कनो मु हापसे गरम मसला मु हापसे कोई गरम मसला दि मोई सोन चाना बखो दुंगना तबा मोईगी दाल चीनी करी करे मिक्स तौरगा योल अखोई खांगदा साहलगा अमु सुगाई दोइनेबा दुगनेबा सेमि जे आदि मोई पूरा कंपनी अखोई रेडीमेड पैकेट च लाखदा दुम बनते को सी गरम मसला जिना अदई हुजिक से कनो जे मीट मसला जे चम्मच अमा तंखाय मु हापसले मसला पगे पे तो ओलगे खाबै जिना फजना नमना ओत खाइ बिरबदा करी तबोगी मनम थोलक लोय हाव रोय ओके यारे हुजिक अदोय तादि मही से कितंग हाइजल लगे को इसिंग जे याम हा पोय दम सिजे येंग बता दम मही जे खरा म जो हायक पे आई मही यहां पे अदु तोवे गायना को अदो आई सी हुजिक येंग मही सौरी को सौजे से दम सौन गदोयने matanda oren kai hani hoje moro su jong hapsale yeng ji kosum aidi mayam da daub lai budum yeng kanda dum khangani moro su hapsang gare adai hoje masu haldi jemu hapaje chamas ani tang khai mo hapsan ji ko haldi jo ओके हल्दी आप लोरे हुजे दो कोई काश्मीरी लाल मिर्च पाउडर तो मसु फजना बा चमच अनि गुम्बा थन मनते को चमच ऐना अनि हम माइ जे दम तंगाई की सांग ने ओके हुजे फजना मिक्सअप ओइना बा आइपैड और खाइ रगे फजना मिक्सअप ओइरे हाइबा कामदा मथनदा नाक सावल लगा थम दोइने मुझे फजना सौरे को आई खतंग नंगजन बदी होरे ग्रेवी जे तो सिदा nga का थमनी दोनी सिगी कंडीशन जिदा अमुयन खरा के हेना नंगजलन दोनी को मैं am ये मुझे उबिरमनी नसाई ना हाफ की बतो ओके गाइस हुजिक ग्रेवी कंडीशन मैं am उबिरमनी मैं am माइदे मैजिक हाइद्रा नसाई हाफ की बा मही दो हुजिक थोकलाइबा कंडीशन जिगा येंग बदा दम हाइपेट यारब ओइना लैजरे यो खनदा थुम जे थाक्सल लगा nga am ओत खाइ गेबको
ꯄꯨꯂꯞ ꯂꯣꯏ ꯂꯣꯏꯁꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯈꯔ ꯑꯃꯅ ꯊꯨꯝ ꯀꯣꯟꯅ ꯊꯥꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯗꯣꯏꯅꯦ ꯑꯗꯨꯝ ꯑꯣꯀꯦ ꯍꯧꯖꯤꯛ ꯁꯥ ꯍꯥꯞꯆꯤꯜꯂꯁꯦ ꯀꯩꯅꯣꯁꯦ ꯒ꯭ꯔꯦꯚꯤꯁꯦ ꯐꯖꯅ ꯇꯥꯔꯦꯀꯣ ꯒ꯭ꯔꯦꯚꯤꯕꯨ ꯄꯨꯔꯥ ꯕꯦꯁ ꯒ꯭ꯔꯦꯚꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯥꯁꯦ ꯁꯨꯝ ꯑꯃꯃꯝꯇ ꯈꯨꯠ ꯅꯥꯝꯃꯅ ꯀꯣꯠ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯄꯨꯂꯞ ꯍꯦꯛꯇ ꯀꯣꯝꯄꯥꯛꯁꯦ ꯊꯥꯡꯒꯠꯂꯒ ꯍꯦꯛꯇ ꯍꯩꯖꯤꯟꯖꯔꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯁꯥꯁꯦ ꯍꯥꯞꯄꯒꯤ ꯃꯔꯣꯜ ꯑꯃ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯑꯣꯠꯂꯒ ꯃꯊꯟꯇ ꯁꯧꯍꯜꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯑꯣꯠꯁꯦꯕꯀꯣ ꯍꯧꯖꯤꯛ ꯈꯔꯗꯤ ꯁꯧꯒꯠꯂꯦ ꯑꯗꯣ ꯃꯆꯨꯁꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯁꯥꯗ ꯃꯆꯨ ꯅꯝꯗꯕ ꯑꯗꯨꯝ ꯋꯥꯠꯂꯤꯁꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯔꯥꯎꯟ ꯑꯃꯒꯨꯝꯕ ꯑꯣꯠꯄꯤꯔꯒ ꯊꯝꯃꯁꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯖꯅ ꯌꯦꯁ ꯁꯤꯒꯤ ꯀꯟꯗꯤꯁꯟ ꯑꯣꯏꯁꯜꯂꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯍꯤꯁꯦ ꯈꯔ ꯀꯪꯁꯤꯜꯂꯦ ꯍꯧꯖꯤꯛ ꯑꯩꯅ ꯐꯥꯔꯁꯇ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯅ ꯐꯥꯔꯁ ꯁ꯭ꯇꯦꯞ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯒ꯭ꯔꯦꯚꯤ ꯁꯦꯝꯈꯤꯕꯗꯣ ꯑꯗꯣ ꯁꯦꯀꯦꯟ ꯁ꯭ꯇꯦꯞ ꯏꯁꯤꯡ ꯑꯅꯤꯔꯛ ꯍꯥꯞꯄꯒ ꯂꯣꯏꯁꯤꯟꯗꯣꯏꯅꯤ ꯍꯥꯏꯗꯤ ꯑꯃꯨꯛꯇ ꯃꯌꯥꯝ ꯍꯥꯞꯄ ꯌꯥꯗꯦꯀꯣ ꯑꯗꯨꯝ ꯈꯔ ꯍꯥꯞꯄꯒ ꯉꯧꯗꯣꯏꯅꯦꯕ ꯑꯗꯣ ꯐꯥꯔꯁ ꯁ꯭ꯇꯦꯞꯁꯦ ꯁꯤ ꯀꯟꯗꯤꯁꯟꯁꯦ ꯌꯧꯔꯦ ꯑꯗꯣ ꯃꯍꯥꯎꯗꯤ ꯋꯥꯠꯈꯤꯅꯤ ꯃꯣꯏꯁꯦ ꯈꯤꯇꯪ ꯃꯇꯝ ꯆꯪꯅ ꯀꯩꯅꯣ ꯇꯧꯔꯒꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯕ ꯍꯦꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯀꯤ ꯏꯁꯤꯡ ꯑꯃꯨꯛ ꯍꯥꯞꯅꯕ ꯔꯦꯗꯤ ꯇꯧꯔꯁꯦ ꯏꯁꯤꯡꯁꯦ ꯃꯌꯥꯝ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯥꯞꯄꯁꯨ ꯌꯥꯗꯦꯀꯣ ꯑꯗꯨꯝ ꯃꯥꯒꯤ ꯆꯥꯡꯗ ꯌꯦꯡꯉꯒ ꯑꯣꯏꯅ ꯍꯥꯞꯄꯁꯦ ꯁꯤꯒꯤ ꯆꯥꯡꯁꯤꯕꯨ ꯏꯁꯤꯡ ꯍꯥꯞꯄꯦ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯅꯦ ꯊꯥꯔꯠ ꯁ꯭ꯇꯦꯞꯇ ꯂꯣꯏꯁꯤꯟꯗꯣꯏꯅꯦ ꯑꯗꯣ ꯏꯁꯤꯡ ꯍꯥꯞꯄꯒꯤ ꯍꯥꯏꯐꯦꯠ ꯃꯤꯛꯆꯞ ꯐꯖꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯨꯟꯅꯕ ꯑꯣꯠꯂꯁꯦ ꯑꯗꯨꯒ ꯁꯧꯒꯠꯂꯛꯄ ꯑꯃꯨꯛ ꯉꯥꯏꯔꯁꯦ ꯃꯌꯥꯝ ꯃꯆꯨꯒꯁꯤꯗꯤ ꯀꯟꯗꯤꯁꯟꯁꯤ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯊꯥꯎ ꯃꯔꯦꯛ ꯑꯗꯩꯗꯣ ꯒ꯭ꯔꯦꯚꯤ ꯍꯧꯖꯤꯛ ꯁꯧꯒꯠꯂꯛꯄꯗ ꯅꯪꯕꯩ ꯃꯌꯥꯝ ꯎꯕꯤꯈꯤꯕꯗꯣ ꯑꯗꯣ ꯑꯣꯀꯦ ꯇꯥꯔꯦ ꯁꯦꯀꯦꯟ ꯁ꯭ꯇꯦꯞ ꯐꯥꯎꯇ ꯑꯗꯨꯝ ꯐꯖꯔꯦ ꯏꯟꯖꯥꯡꯁꯦ ꯀꯟꯗꯤꯁꯟꯁꯦ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯀꯤ ꯍꯥꯞꯈꯤꯕ ꯃꯍꯤꯗꯣ ꯈꯔ ꯀꯪꯁꯤꯜꯂꯛꯑꯦꯀꯣ ꯑꯗꯨꯝ ꯉꯁꯥꯏ ꯐꯥꯔꯁ ꯁ꯭ꯇꯦꯞꯇ ꯀꯪꯈꯤꯕꯗꯨ ꯑꯗꯨꯃꯥꯏꯅ ꯀꯪꯅꯕ ꯑꯣꯠꯇꯣꯏꯅꯤ ꯑꯗꯨꯒ ꯀꯪꯉ ꯍꯦꯟꯅ ꯅꯞꯁꯜꯂꯛꯄꯩ ꯇꯥꯏꯃꯤꯡꯗꯨꯗ ꯑꯃꯨꯛ ꯊꯥꯔꯠ ꯁ꯭ꯇꯦꯞꯀꯤ ꯃꯍꯤ ꯍꯥꯞꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯈꯔꯗꯤ ꯑꯗꯨꯝ ꯑꯣꯠꯂꯒ ꯊꯣꯡꯕ ꯌꯥꯔꯤ ꯑꯗꯨꯅ ꯈꯔ ꯑꯗꯨꯝ ꯑꯣꯠꯂꯒ ꯊꯣꯡꯕꯤꯗꯣꯏꯅꯤ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯧꯔꯤꯕ ꯈꯨꯠꯁꯧꯋꯥꯗ ꯑꯗꯨꯝ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦꯀꯣ ꯑꯗꯨꯝ ꯃꯍꯤꯁꯦ ꯌꯥꯗꯤ ꯌꯥꯁꯜꯂꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯄꯥꯝꯕ ꯈꯤꯇꯪ ꯀꯟꯗꯤꯁꯟ ꯁꯤꯒꯤ ꯆꯥꯡꯁꯤ ꯑꯣꯏꯔꯒꯗꯤ ꯏꯁꯤꯡ ꯍꯥꯞꯄ ꯌꯥꯔꯛꯑꯅꯤꯀꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯆꯪꯉꯒ ꯑꯣꯠꯂꯒꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯌꯦꯟ ꯉꯥꯅꯨ ꯊꯣꯡꯕꯅ ꯃꯇꯝ ꯀꯨꯏꯅ ꯆꯪꯗꯦ ꯑꯗꯣ ꯁꯤꯒꯨꯝꯕꯗꯅ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯑꯃꯨꯛ ꯆꯪꯉꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯁꯥꯂꯥ ꯍꯥꯞꯄ ꯄꯨꯈꯝꯗꯣꯀꯣ ꯑꯗꯨꯗ ꯃꯍꯤꯁꯦ ꯑꯣꯏꯅ ꯍꯩꯖꯤꯟꯖꯔꯦ ꯌꯥꯝꯕ ꯅꯠꯇꯦ ꯑꯗꯨꯝ ꯃꯆꯨ ꯈꯔ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯆꯤꯜꯂꯒ ꯃꯤꯛꯁ ꯇꯧꯔꯒ ꯁꯤꯅ ꯂꯥꯁ ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯍꯥꯞꯈ꯭ꯔ ꯃꯇꯨꯡꯗ ꯈꯥꯕꯩꯁꯤꯅ ꯍꯥꯏꯐꯦꯠ ꯅꯝꯅꯕꯀꯣ ꯔꯥꯎꯟ ꯑꯃ ꯑꯣꯠꯈꯥꯏꯔꯒꯦ ꯍꯥꯏꯗꯤ ꯑꯔꯣꯏꯕ ꯑꯣꯏꯗꯣꯏꯅꯤꯅ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯃꯆꯤ ꯆꯠꯄꯁꯨ ꯆꯠꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯁꯨꯝ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯑꯣꯠꯁꯟꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯒ꯭ꯔꯦꯚꯤ ꯈꯨꯁꯧꯁꯦꯀꯣ ꯁꯤ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯔꯛꯏꯅꯦ ꯍꯥꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯍꯥꯎꯅꯕ ꯍꯣꯠꯅꯖꯕꯗꯨ ꯌꯥꯁꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯅ ꯃꯅꯝꯁꯦ ꯇꯥꯕꯗ ꯑꯩꯈꯣꯏ ꯁꯤ ꯀꯦꯝꯒꯤꯀꯣ ꯕ꯭ꯂꯦꯛꯀꯤꯅ ꯍꯨꯏ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯁꯨ ꯌꯧꯁꯜꯂꯛꯇꯅ ꯍꯧꯖꯤꯛ ꯏꯟꯚꯥꯏꯇꯦꯁ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯥꯡꯒꯣꯟꯖꯥꯎ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯃꯅꯝꯁꯦ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏꯗ ꯑꯩ ꯅꯥꯇꯣꯟ ꯁꯦꯟꯁꯤꯇꯤꯞ ꯋꯥꯡꯉꯤꯗꯅꯀꯣ ꯑꯗꯨꯅ ꯃꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯁꯦ ꯆꯥꯅꯕ ꯇꯧꯔꯁꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯟꯖꯥꯡ ꯉꯁꯤꯒꯤ ꯕꯤꯐ ꯔꯤꯁꯤꯄꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯣꯡꯕ ꯉꯝꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯂꯣꯏꯅꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕꯄꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯑꯩ ꯆꯦꯅꯦꯜꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯦꯅꯤ ꯔꯤꯁꯤꯄꯤ ꯅꯠꯇ꯭ꯔꯁꯨ ꯑꯩꯅ ꯆꯠꯄꯒꯤ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯉꯁꯤꯒꯤ ꯕꯤꯐꯀꯤ ꯔꯤꯁꯤꯄꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯏꯐꯔꯦ ꯊꯦꯡꯛ ꯌꯨ